Mangan Manipur Christian Mediana, Sandokshaba, Tom, Yumza Kitsa, Tangza, Amadi, Nomaiding Numiti, Sandokshariba Tomgi, Asukum Lava Yamani Tijaraba, Hambakasida, Yumza Kishan Midasida, Thougalloisinglaktagi, Punging Warol, echoing a cinemasida, Sadokshan of a Shem Sajare, Yengbiriba, Amadi Tabi Punama, Mangan Manipur Christian Mediagi Makadegi, Kurumzari, and Takar Pongokshari. Nasin Milasida, Koi, Irakta, Yamna Naira Boja, Sahi Yam Lava, Manipurda, was our Higgy Sahi, Thougalloisinglaktagi, Maiti Singmarta, Yamatang Labo Jama, Unaba, Tharang Tojuri, a quick Kunatic Charaba, quick Pastor Case, Girani Sinha, Tamna Poppy, Leviva, was a sea, Queen Unadonawari Sananabagi, a Chama Tamma, a Queen of Cinemas Dogere, Maramatuna, Nasin Mita, Unazariba, Oja, Muxijaro, Pastor Case, Girani, I quay Ozasi, Kanano Hibasi, I have not Saktak Ravaso, Ozasina, Miang Fonda, Ozana, Saktak PC, at the Golena, Toromashi, Miang from the Katoksari. Oza, Sanbidana Ozagi, Ming Lapam, at the Ozagi, Punsiwari Matik Amatang, Ihan Hanbada, Hobina Manishin Jerusa. Thougalloising. Aigi Lapam Aigi Sagi. Mingse Sri Korakam Girani Singha, Apokpa K.S. Lalaji Singh, Apopi Kumnovi Devi, Makoy Anigi, Taragi Manunda, Mapan Soba, Masanupani, Aigi Lepamna, Hamna Popi. Aduga Aigi Pok Patsahi Sina 51, that was 1951. I say, how you say, Mudra Sapchana Suzere. Okay. Was that Aduga Aina Ishor Tazaba Amadi Loksinba Matang Sina 19 November 1977 November. Aina 25 haiba Surasan Puri kilometers 9 leva Sunu Rota Renkai Rota. Okay. Aduda 25 Dana Ibunsu say Igi Papi Kamiapu Prahuni Kawan and Loksinzaki. Bangonda Papa Sandok Pikiba Ozadu Pastor N. Noyon Singh Tuglu Masani. Aduga Ibu baptized Aina baptized Taujakiba Duna Evangelical Baptist Convention Church ki General Secretary T. Zam Khotang April 26, 1978 Asina Surasan Purigi Hauraga Chamber Turen Tumbi Haiba Turen Aduda Hazabagi Saki Iruptuna baptized Lojaki Aduga Luhong Basi Jumban Bagi Marida Luhong Basina T. Zam Khotang General Secretary EBC Evangelical Baptist Convention Church ki General Secretary Sina October time Tramapan Aduga October time Tramapan Lisim Samapan Umudrani Pan Ingda 25 Haiba Jau Kunamada I Kundangno Lerami Makamadudai Luhong Zaki Aduga Isorgi Thogal I private Istana Hobasina Hamna Popida Hobani Aduga Masigi title Aibu Istorda Kopibagi Amadimari Thogali Damak Insin Biba chapter and verse Adu I Hijage Ivria Padutra Mathogi White Pareng Kunipan Dagi Kunmari Dagi Kuntaru Hawa Sidari Maduda Haibadu Nasi Hawa Simpa Pari Mafamdu Haibadu Moxina Starla Paragi Masanupagi Masanupigi Masani Pani Hana Kobri Yaramde Ibo Mahana Isorgi Tampan Bagi Lantumdagi Hana Isorgi Labak Sang Batare Haina Insin Bawahi Moxina Haiki Badu Aina Nixing Bada Aina 25 Lebasu Aina Nuane Tokungamde and I Hamna Popida
25 to Thamna Pokpisi kilometer 34 lape masi cycle na up down chatlaga sandoklami aduga sandokpasida aigi Thamna Pokpida sandokpa matamda Thamna Pokpigi isenaw singsi kanadhana hogya kanda aigi nuksiba marup singdhan aina howe ato pause da makoina ibon Jesu Christ je thajaba matamdagi aina madri singlup semba hoki adana singlup semba sina Thamna Pokpida singlup semba si 1982 October Okay. asida fellowship aikoi hogdoki Oza yam nuaijare oza yam nuaijare oza oza na sum sangna ngatang koi gi wahi singsi mal thatsa boina oza yam nuaijare oza gi ngasi gi chahi humdra phajana sure 1951 already 1911 da already oza chahi humdra makti usudi humdra sugodoba Sarana tha ahum mari wali oza ko 70 years sugodoba oza 1911 ne oza aduna koi gi oza yam nuaijare chahi humdra surupachida Ozana is work hang 1977 da koi khangpani hana ozana haibire sorangna chahi 44 years kumba ozagi ministry si tor ledo 1977 da ozana is work thajara kanda lagi Thamna Pokpi da haibo lagi lepam sida ibong maki thawol to ba horpe wari su ozana libire marak thana oza khangjening besi oza matamda da ozana present oirak pasida oza asagi ozana 1977 subja isagi sahi ji kayamum sur kuma tamda oza present ju ubi binoza sahi se kunga mari manga aswagi changdagi oirani matamda de oza koi nupi di tv de goza matamda yum pandri nupi pa yum adagi oza itei mase oza kai namkin oza kunjensi yam sole oza itei mase oza gi loine bisi hoy Odagi loine bisi kai lapdagi noza. Magi apokpa pokfam kundi thanga oinamni aduga makoina matamdu leibasi Churasanpur sel matlei. Okay. Matamda da oza Christian gi lohong bisi doza problem kai gumba koi gi podong tibo gumba yana da hal mangi yana da bidi lei kaimta thoki da broza. Masi aigi dudadi thokidre. Okay. Yam nungare. Ado hojina oza angang si kaya lebi no oza gisi. Mangani. Ada angang di nupa kaya nupi kaya noza. Nupa macha ni nupi macha mari pokpani adu nupa macha amadi pokpaga chahi matha ama subada ma leikidre. Ayana pokpa ngang nupa macha do. Ujikse nupa macha ama nupi macha mari makoi mari lei. Nupa amaga nupi mariga. Nupi mariga ngalo. Yum kai pan bedi oza kaya pan bidi oza. Yum kai pan basi makoi ani khate ngare yung kai pan ga da nupi macha ani khate ngare. Okay. Yeah, ngare. Oza isorna board PB dana oza hoi angang amadi leikidre yamna nungai tabani isorgi apamba ning musu orangane na khale oza. Ado oza ojiki oza da ihana na Christian oina pasida oza. Azagi sunup ling khalak pasida oza lamdam do leiba koi Thamna Pokpi ki jaga aswai sida oza. Kudong thiba kari asagi mioi begi koi Christian oi basida ot panai ba kumadi lei bi ke oza. As madudi aina lithok ta bagi wani kal lebi se oza. Yang ngana matamdo. Aina apau si sandok na bagi damag. Tak kuaga nunggang waram gumba kara sasa pa matungda thok pasida. Matam tu kara ingma matam su oiba. Aduna aina kuki fi ma aina matam tu da lupa 90 de lei. Matam tu 90 pi base yam tang bani. Adu makoi kuki londa safi kup haiba adu aikoi mitel londa di ningthau singi pi haina lengpon moi londa lengpon so hai ningthau singi pi haina khangnei adu ilga tholpa kanda aikoi bu khut pai na takpi tambek ba oja aman hekta hawi ana imu nangdi phan hekta song therap jat oire liba pi duga na seliba niti duga hekta song therap oire haina ta hawi adan oja kari wanone PICD are ba puning khoida do leire ga set in bangak ni aduna ozana hai ba wasidi tharo wawoi thoi do malida ain hai kan en noi ai khoi mitei masaw na poga atopa
ꯖꯥꯠ ꯑꯣꯟꯗꯅ ꯙꯔꯃꯅꯤꯇꯤ ꯆꯠꯈꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯏꯅꯁꯨ ꯈꯟꯗꯦ ꯈꯨꯃꯤ ꯈꯨꯗꯥꯡ ꯍꯧꯕ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯧꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯁꯤꯗꯤ ꯃꯇꯝ ꯑꯗꯨ ꯌꯥꯝ ꯐꯩ ꯍꯥꯏꯗꯤ ꯐꯧꯁꯦ ꯈꯥꯎꯕ ꯍꯧꯔꯒ ꯅꯣꯡ ꯇꯥꯏꯗꯅ ꯆꯣꯠꯇꯅ ꯊꯕꯛ ꯁꯨꯕ ꯌꯥꯗꯕ ꯃꯇꯝ ꯑꯣꯏꯗꯅ ꯑꯩꯅ ꯑꯁ ꯃꯤꯁꯨ ꯌꯥꯝ ꯇꯤꯜꯂꯦ ꯁꯣꯔꯣꯛꯁꯤꯗ ꯑꯗꯨ ꯑꯩꯅ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤ ꯁꯥꯈꯤ ꯄꯤꯔꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩ ꯄꯤꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯁꯦ ꯊꯧꯅꯥꯁꯦ ꯍꯦꯟꯅ ꯐꯒꯠꯂꯦꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯗꯨꯗ ꯑꯩꯅ ꯍꯥꯏ ꯑꯣꯖꯥ ꯆꯨꯝꯅ ꯈꯨꯃꯤ ꯈꯨꯇꯥꯡꯒꯤ ꯃꯔꯝꯗ ꯅꯩꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯙꯔꯃꯅꯤꯇꯤꯒꯤ ꯃꯔꯝꯗ ꯅꯩꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯖꯥꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯀꯥꯟꯗ ꯑꯉꯥꯡꯁꯦ ꯃꯤ ꯀꯤꯗ꯭ꯔꯦꯅꯤ ꯊꯧꯅꯥ ꯐꯒꯠꯂꯛꯑꯦꯅꯤ ꯍꯥꯏꯅ ꯍꯥꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯣꯖꯥ ꯑꯩꯁꯤ ꯀꯤꯖꯗꯕꯒꯤ ꯅꯠꯇꯦ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯒꯤ ꯋꯥꯗ ꯑꯩꯅ ꯋꯥꯍꯪꯁꯤ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣꯖꯥꯅ ꯄꯥꯝꯕꯗꯨ ꯅꯩꯅꯁꯦꯕ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯃꯥꯁꯦ ꯈꯨꯝꯗ꯭ꯔꯦꯕ ꯃꯥ ꯆꯦꯟꯒꯗꯧꯔꯦ ꯆꯦꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈ꯭ꯔꯦꯕ ꯃꯊꯪ ꯑꯩꯅ ꯆꯦꯟꯗ꯭ꯔꯤꯉꯩ ꯐꯥꯎꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯣꯖꯥ ꯙꯔꯃꯗ ꯍꯥꯟꯅ ꯍꯧꯁꯦ ꯙꯔꯃꯗ ꯍꯥꯟꯅ ꯍꯧꯁꯤꯔꯥ ꯑꯗꯨꯒ ꯈꯨꯃꯤ ꯈꯨꯊꯥꯡꯗ ꯍꯥꯟꯅ ꯍꯧꯁꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯐꯔꯦ ꯑꯣꯖꯥꯅ ꯈꯨꯃꯤ ꯈꯨꯊꯥꯡꯗ ꯍꯥꯟꯅ ꯍꯥꯏꯕꯅꯤꯅ ꯈꯨꯃꯤ ꯈꯨꯊꯥꯡꯗ ꯍꯧꯔꯁꯤꯀꯣ ꯍꯥꯏꯕ ꯀꯥꯟꯗ ꯈꯨꯃꯤ ꯈꯨꯊꯥꯡ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯣꯖꯥꯒꯤ ꯏꯄꯨ ꯏꯅꯥꯏ ꯊꯤꯅꯕ ꯇꯥꯔꯦ ꯑꯣꯖꯥꯒꯤ ꯏꯃꯨꯡꯁꯦ ꯑꯩꯅ ꯐꯖꯅ ꯈꯪꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥ ꯄꯣꯛꯄ ꯃꯥꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯃ ꯂꯧꯔ ꯑꯃ ꯇꯥꯟꯊꯣꯛ ꯑꯃ ꯂꯧꯔ ꯑꯃ ꯇꯥꯟꯊꯣꯛ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯥꯝ ꯑꯁꯤꯅ ꯑꯣꯖꯥꯕꯨ ꯄꯣꯛꯑꯦ ꯑꯣꯖꯥꯅꯁꯨ ꯑꯃ ꯂꯧꯕ ꯑꯃ ꯇꯥꯟꯊꯣꯛꯄ ꯑꯃ ꯂꯧꯕ ꯑꯃ ꯇꯥꯟꯊꯣꯛꯄ ꯑꯁꯤ ꯑꯣꯖꯥꯒꯤ ꯊꯕꯛꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯒꯤ ꯏꯄꯥꯗꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯄꯨꯁꯤꯡꯅ ꯍꯥꯏꯖ ꯅꯣꯟꯖꯔꯒ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕꯁꯦ ngasi tiliba miyang ni marakta ay mamton yauri mamton saki ay mana madang mo hairami ado ngasi bawai di jum so pandri kaya man kung gutano anjing na wayelo hobada di mase upai lego ozase ay di ozana ikut pa na tambilak panina ay ozaburi kai kumna jay ado ozana ngang ki wadu di ay di kumda bayado aduna hare masima thamase kumi gutang ki ozani ko kawranu haina maun haiba ganda khogi ahlam sing sai ibung ozadi haiga nang wa se kan haida wagi wana tabne sidi ai kan banate wagi wana tabni ado dharma gi makede ne rasu ibungo jesu krista di tangpal holding ei dagi ai khogi iti ingangi dam ibungo mahna thorang to biram le haiba se first Corinthians pandu ani gi wahai pareng mapan de iriga leye adu hana mayam no bhat pabiro haiba kanda tangpal oidri ngai already nangi krishna nungsna amata pokri leitri aise bible se matam du dei ai yam kupna pai heba aina baskal kona ne he haiba da makoi se ngasai thongna phram ba han sing se ai ngane ri bo za do sang peso ko sang peso to ho bo pharani angang se henjil enon nang kaisu upai le ro asumana mana ai ot pakanda asumana ne paukume adu asida natte akoi kungi khwaidagi akogi ranji da wang ba haitare ranji da le ba akogi iba emusu le sanda singaina mana so haye ena khoi angang macha singna tawbada khoina adum thausabi da ba wane noina saliba dharma kaisu natte da nakoigi puksa to khoina thaini adana prithibi da nakoina akhoi se nakoina noi lai khrom dong te nakoina akhoi khrom godom ni haina haire ne adu so miyam tin baganda matam zain hai oja prithibi da khwaidagi chawba se isor nattabada kanani chaw hai se ibai no ta hana khanbiu ibai kanani chaw hayu prithibi da khwaidi chaw se kanano haiba kanda masi khwaidi chaw se kanana kan mana UN ogi president chaw haire ene man UN ogi president khwaidagi chaw hai mi oi ba marakta aduda azaina asmaina hai ibaina adunatte UN ogi president se sire
adu already magi mathak ta lep tuna songodu ba purohit tuna mangon gi saudabra ne hai ba kan di mayam atili ba ni exchomene he purohit ni saw saw ne dharma gi purohit ni saw saw hai na admai hai da adu asmai tawna makhoi na ibu ot pa nai ba adagi akhoi gi church sa ba kan da makhoi na yaro ena kaino mafam pi da ba adagi simiti mi siba kan da phumna ba gi da ba mafam pi roi khol hai na hai ba kan da aina smai na hai ai se yam na han jing mayok na ba sai tan de ba hoi da aina smai na hai mo simiti se pi roi hai ba kan da usi ma siba phausu manam namthini phumjilo haraga mi ama siba da bu magi leron charam pham piro hai ba wa sidi ala popi khunse kanagi no e thrapi praja gi nai ai se thrapi praja ni ne ai gi su yawe ni hoi adu na ko gi yawe ai su yawe noi baba gi yawe ai baba su yawe hoi hoi ai baba gi yawe ai yawe adu ai ma fa da pungun ahalamana madu yaro hai yaro da bo di numi tu da lao mongpham tori da lao ba ai ko ipai bu gi mamang gi chanabi mangkha tha ba do makha thanglaga ai ko gi siri ba du ko na phum ba do maru ai ko to ga dam numi tu da lao hai ba di amoy masen amana hai asum ai ko na yadra sum asum phumgrada bathabang ni da hai ran ya khro mayam je makhoi na awat nei se yam pirak pada du mai na tawna yam no oza yam ngai jero oza awat nei gi wari sal se ri oza yam koi yam wari ji kui rani oza aina khitang hangjering badi oza da awat nei khitang haiduk ning badu le rangani duga yam na makha tan ngai sile rangani nan khale oza ad yam na sumai matam yam na phang da bani na oza gi matam koi gi oza gi se aina gi matam da CTS hai Christian theology hai ba male oza na training ma to biru se Christian theology hai oza matam da BTS kai se adu GTS adu gi Christian theology adagi BTS kasi ang wange oza ko adagi koi BTS kasi khoteng la pane kala to sahi dana oza na CTS lo bidi se 1992 da silsila da loi bani okay 1992 da oza ko hoi okay adagi 1992 da oza sai CTS sahi kya tabi bano oza CTS tha ahum sahi ahum tame tha ahum da sahi ahum matam do oza yamna marui ba koi dum oi gani hena kale CTS oza ba adugi matam do da khangje ningi se oza ko samjul la ba da oza asagi ozagi chorsi likhat pire oza du ozagi ministry se oza manipur gi jaga kaya da koi gi ozagi thobul se tobirami oza church kaya mu oza likhat pirami oza sorang na church masing se church masing se tara khak linkhale tara ke kilam do na happy oza ihanam ra thamna popi okay ani subra deep filen okay tang tarahum doi tha taramatoi lising masama pan mat futare tingda okay naran saina tang tare tha ma lising sama pan mat funi panda okay nathal surasanpur presbyterian gi church se aina likhat cha bane aina presbyterian sinaram bane so lising sama pan mat funi pan ingda okay tera khongsang bi sok lising sama pan mat fudrada okay jiribam chandrapura tangkun thamanga lising sapan humra tareta matra tareta amora tareta okay hoy okay aduga singasima tari ihodre okay aduga singaki mitai martani kwaje okay aduga moirang da tang mari thatrain joy lising ani taru ingda okay aduga ningthau khong kha khunau se koi aina tarik asijo tari ija hodre okay hauji koi phalosi tawdra dum leiri okay aduga thanga salam je so lising sapan matfuda matoi ingda okay okay ya em ngai jero za sorang na church tara rom se oza isorna oza bu sina biduna oza linkhal ngai se oza arai thobam na te oza hojiki matam da di church samli khat po koi ni awari ngai oza matam da koi awan thena na oza church tara mu thaina koi ki tel matam sida koi koi gi solisima samapan 2000 ko gi manung sai sida yamna koi sahi tara gi matam sida church tara gum koi oza likhat pe ren ta pe oza yam ngai jero oza hai riba church tara hoji se oza di pidin sa pira oza pasa ki thabak 2000
18 November 18 da pencil Oh, lo 2018 gi November 18 da. Oi. Azagi ke no se date of birth si sabsana hai tare ne. Azagi date of birth company sa ya den I did the lily ne mo ko. Azagi sahi se. Okay, thank you very much da. Yam nungai jare da. Azagi da azagi atu ministry se da. Ekoi gi sai jiri bam da su ministry sai uzan to bi kamai da jiri bam se pi ga uzan kamai ministry to bi no jiri bam. Smaina ina sister sida Okay. Bible college aina home le sida moina evangelistic week moi aikoi gi mission gi school lei heba model school aina diribam da makoi gi principal sina pastor aikoi gi evangelistic week da pastor na khas handok piu haina mana pau pi bala pa sister sida Haida. aduga sister da aina masidi aina hekta yaroi aikoi gi principal da hydredi principal da ayaba malause awiti ai magi satra ne na magi ayaba lause haina aina makoi da haiba kanda principal na su oza mega principal oi bale matam dula permitei matam ala mana ya bidna mai chatna evangelistic week sida apawa pau je sandok padagi ungong ba mi khara thokpa sto thogana adudagi fellowship se hawdok pani adugi matungdadi jiribam dai koi EBC gi bangai district aina jiribam site ki oina district masama semeba adugi district superintendent na aise matam chupna sahi khudingi sahi amada tha amani gi manunga amuk kauba anina kauba ahumla kauba sumain tara moina ti ise moina dum pebi ba ingonda aduga director ga pau founder ga koi EBC director ga pau founder ga dum ain tawga makoi naibu puthok pachin chathok chachin tawlaga adum sandok laga singlu sem kibani okay ozana bible training tawring da isorna sina biduna oza bible training manung dasu ozana sagi ta phadana singlu nikapegi thorang ama ison tawbibasi ozana pung phan ba thagat chu hero phono se oza makata na sum oza wari sum sanajar bada ozagi matam si oza ai koi gi tongan ba oza gi sagi ozagi simup sida pasal se ozagi mathak ta pasal kana maiti gi pasal kana kadi lebiram oza maiti gi pasal se ani khak lerame oza habaming pandisi oza wagwa da pasal na basandra okay aduga Churasanpur da pasal noyon okay okay aduga number da pasal ibobi makoi selem matam da pasal ne boza ko oza matam le oza na ibobi di aiga yam nakni ordination to bose ozi ke haiba yam thapadi pasal noyon ga pasal na basandra okay makoi ni ka thapi pasal noyo le sidi oza hoji hingi boza hinge ma di karai de le oza ma se nilam ka de le loli taba ware na sole na sole mani oza na sole mani oza okoi na sum taza bada oza aduga oza koi gi thobal khunok da lai ba pasal ma sin oza karam kari maming oza thobal khunok ise pasal saitra saitra sidi oza makara ma ordination je koi makhani oza makhane ba okoi na oza khangsa bada saitra sisu da sole hai tumroza hauji sole hoy kalau ri oza katal mai mo za ko nate sole summa hauji asmaina wari wata sabde dum phari bane phari ba za ko to oza di sahi humda su jara su da yam na ha oi lu ri da yam thangna lai ri thaina gi split thodona handaba ude oza yam nungai jare oza adu oza na hoji ki hai bo oza singi ming thra pan bi re adu la hingbo su yauri adu wagai gi oza su dum hingi adu oza ano mem su hingi ri tak pi re oza adu matam ta oza ko gi manipur da church yam lai tabani na oza ato denomination gi pasal singa punna thabak sumi ne ki bo jai kana ga sumi ne ki dai pe hai bi se oza thabak sumi na ba to denomination kambu sing lai tar oza ga thabak aikoi presbyterian da aikoi oza gaurango nitokongi okay oza gaurango se kaida ma pasaro ne lai bakanda ma ga aikoi ga sumi ne aikoi gi open air meeting camp conference to bakanda aikoi de oza gaurango si senior pastor oi banina ma boy koi na dum sinai koi sumi ne dum ai atai di oza atai oza sing adu atai langthawal gi oza kumar
kumar koi adum koi sunmi nei sanmi Oza. nei Ah. aduga lei kidraba ahan koi gi kura purno sing Oh. aduga oza basna koi gi oza mega gi mapa se Oza. adagi oza langkaman kumar gi baba oza kulachandra Oh. hai ba hal sing ji joy koi dum kauraga ahla manda wari sani bukan dai koi na makoi bu kauraga makoi bu salaga koi na prayer tawga leiba koi adum koi manipur da leiba ahla man sing koi thakta laramba pastor natrasu makoi hai ba ahla hum basna kulachandra purno sing hai ba ahla hum jidi mesagi cycle na ne cycle amam tawga manipur se tour tawga makoi na sir sing je koiraga moina awa mafam da moina counseling pi ga sandokpa aduga evangelist pastor sing da puning thoga piramba adumba ahla man sing ada moi sing taban gi oza lang taban gi leiri bo oza pe ahli bungo oza kumar ga sahi ji hapet mana bro za sahi oi hapet manaram ngani khalle adu aseng mamakti dero batu ai thina da bani na khang oza na pan bi bada oza kumar gi baba bura oza oi thol tor me haise oi oza kumar gi baba ji makai ba min to ge za kari ba min oza habi bada kulachandra oh oza kumar gi baba si su thol to ba mi mo era me ba oi moidi hard work ni cycle na ni moidi cycle da mani oza kumar gi baba si cycle na thol sa pen me ba oi akoi ahal oi khraba akoi gi oza kumar gi baba si su ayam thol tor bo oza amni oi biri ba za ko moi si ni mi gi sponsor natte oza private ni hai ba hum je kulachandra basna se oza mega gi mapani okay aduga purno sing okay purno sing agogi imphal gi kaino da leba lai yon ba yar ba nupan sa kari masani pa hanje kaure ne magi maming se magi baba ne purno ji kwa khen degi ni haja purno se kwa khen de purno gi sakol hu gi bai wari mate tang hapsin jege hai bio mana missionary work ta chache bagi bible khawne kari ne hap laga mana cycle je thamaga mana kari gumba dukan de pon masam nang leibla mas ko lo da ba haja hai bio mana tholu ba ga cycle je leram dra ba leram kaino khaw su leram dra ba haja how de ay mana mafam da prana ta we he prabhu cycle lo loja sanu bible su loja su bible lo para ma christian oi jeno aina makut thangala prana ta we pauna bazar hallelujah amen join tau nai koi de ka ke wari lead na man tor me haja yam nungai jare za akoi ahan sing si amba akoi soi manak ta lai khre za akoi na mohoi zu masak khre ngati biang mi ba pure mangan mani christian media bu yeng bir bi chinau sing da hygienic budi akoi gi ahal oi na kaya ma manipur gi leimai da maite gi khunggang da maite gi kulkut mak da second na koi na thung na chatuna thogol torum bi wari si ngasi ahal ibu oja Girani na koi da khangan di ba se थागत चोरी हराव फुल बियर पुरा पुरा खांग दबसे होजिकी मतम ददी गाड़ी सु लेरे पैसा सु लेरे अवार पाले त मतम जिददी अखोय थवल तवबगी चांगसे हाइने की अहल मनजिना तै तरा द सुनु तरा लिंगतपा होजिकी मतम जिना सिनु फाव बय लिंगतपा ngam da bai bse होजिकी मतम जि लेरि बखोय थवलoi सिंसिना अहन सिंगदगी अचो पाराम तम मथौ ताय बसे यिंगर बियर पुरा मक्ता ai हाइजेनिंग मरम मखा तासि उजा अदुमाइना उजा थवल तवरले उजा को अदो उजागी पुनसिदा वाई लोसलकदो उजा सुम ahan bagi episode ki na baptize uza kaya mu mi si tau re uza baptize member aina baptism to busi baptism book se mari manga loi kre oza ki se exactly di ai haji pa da bri na khangre book mari manga loi kre uza ko oi kaya mu mai sere uza ki si ti bada loi chokra ne ba adu ti baptize to giram do nai do uza ओजागी सांगलबा सही निफुगा मरी मंगागी थोल तबसिदा यामना चावने सोना थबक सिनबि याम थागचुदा अदो ओजा ओजाना अखोगी थगुल तोरको मतमसिदा ओजा असागी मतमदुदा ओजा अखोगी स्पॉन्सर सिना ओजाबु स्पॉन्सर तौबिरक पाइतारे सुमना इसाना थगुल तौजबगी मतकता स्पॉन्सर तौरबसिदा लुपा कयादि तौबिरे ओजा मतमदुदा स्पॉन्सर तौबि पाइतारे स्पॉन्सर से अस्माइन तवे आइना प्राइवेट cycle si thora ga sugru bau sandok pasat pasida I have you sugru su singlup se semgalak pa kai do tor pasida
ahal lamansing sina pausi tare ai church ki ahal lamansing ai tare EBC gi ahal lamansing taba kanda moina nangbu natumda adumai sala subda yang wagani aikoina nang ga suminaraga nang aikoina tolo aikoina khara pigani aduga sumina se haina hojikandi interview loweko hoza habiyo pasor ma lobo kanda adubu matamduda di aigi di interview se pass ore kaina kanda singlup linkat krema hoza habiyo singlup linkat paina interview lowdre matamduda EBC na chahunga yankai pie lupa chahum yankai sahum yankai uza kwa oi padu 19 kaya mo iniza sahi se 19 kaya mo iniza 1984 1984 sida uza lupa chahum yankai se uza masiki belu se uza habiyo uza kari lai bidi kone uza masi leme leme haba su saba yai hoi yam sawe belu paisa yame haba uza ko matam to tingau ta da lupa kaya di pi uza Sikihum 1994 tingau ta amada oi hausang bai da lupa tramanga oi 1984 da hausang bai da lupa tramanga piba matam da adu matam ne hojik 1994 haina koina hairo di sahi kunsa ga tariki matum da hausang bai da lupa taripan yaw imni yam ti khena gre za matam lupa tramanga ne matam da ojana chul thogol togira kane adu cycle ma tuanga ojana cycle je tuanga thogol tobire ne za sugunu di da wapok pi da ojana thogol tobire mase sugunu wapok pi sugunu bazar manung su tawe adu wapok pi su tawe okay adu ase thanaw pi da gina sugunu phau leba maram sidaina trek yen mani trek se khawda hapi khawda hapa konoroi haina kamsa amana yom ga angang po dong nangan su por ga dum chatpani yam nungai za wari sana mu yam nungai re za akoi angang si angang po dong na kodai yam na taxi por ga da sakka di tor ka salaga tawul to bidam mine adu za hojik si oza maitai evangelical baptist church ki oza singlup si chorang na kayam rum lei video za chorang na singlup kayam singlup kun mari gumbal lei okay kun mari gumbal lei oza yam nungai re za yam nungai di tam sorba singlup ama maitai evangelical baptist church ki nahan zo mamang da ko za rajen mu ko mangan manipur christian media na unodana wari sanjak khrabani yam nungai je oza adu oza ni ni matam da linkhalam ba singlup ki linkhat paga hojiki chalak li ba sahi singsil yeng na ba oza hojikan ki singlup ki kapase khat tappe lobi bra na taga oza thaina de ki hojina singlup ki kapase yang na chale lobi bra hojik sina aidi khara tapra haina khalle hojik sina hojiki evangelist pastor sing sina aina hage do wa tara di makoi puni khara nuai roi adum haibiyo hojik te misna gari su moi de pire hoiza aduga moi gi ti gumba kari gumba phajana makoi de pire aduga sando haina ari thamme aduga magi laifam yum quarter kar kai su phajana pibire magi awar pa leihande misanna hoiza adu makoina hojik tawbase ayamana makoise khar tamuraga nakoina khomjilla mo ai la sandoke haiba gumbada leire hoiza nakoi khomjilla mo ai la sandoke haiba hojikan di evangelist pastor sing sigi hoi moi necessary je hoiza ai di madu pam deba aikoina di aikoi chatse aikoina khomjin je aikoina dum sandokse akoi chatse akoina khomjan se akoina sandokse mi khomjan lamo haiwa wa tokse hai bine oda hai se chumme yam hai habi pau pau ba matam mangya ba hoi matam mangya ba matam ba matam mangya bonji ai do aduna hauji asine yam kena basi aduni hauji bidibu tamurabdi aduga MD pu tamurabdi aduga masai pu tamurabdi tai pulaga nakoigi conference da kem da ai sandoke hai ba ngate ngai re ma adudi jisuna di adu di supam pam de habiyo jisuna pam di nakoi chalo sando sebok semo hai nakoi chalo sando sebok semo adu tada mai le ge ba hai ne ba hai yam na zat tele di ba habiyo khom kai na sando laga mana do ma ge yen ro idra mana do ma ge yen ro idra
aduna isana chachaba isana khomjinjaba isana sandukjaba ordi hai isana puthokjaba is khrisara porko mi singduna aibusu nungsibi hengani aiba tumme ipa chawe bagi karakto mane aduna jisuna aibase yaw singi dama yaw senmana mathwai tabi abse aduna ai hai mane adu selangba yaw senba aiba amasu yawridana hoi adugumbado masing yame bauji basi tasina mo da koi gi odana haibiri ko da odana haibiri hoji akoi leiri ba denomination punam ta koi punam to yengam tam da hoji ki thogol to masing di yam leire yam masing thang leire adu singlup likhatpadi ngamdre haibisi medi mai senge ga yam slow aduna odana ji haibiri ji yaw senba mina asingba yaw senbana yaw singi thawai thabi aduga selangba yaw senba singna moigi yaw ki wakan khande Kaisalu berjeli. Selang yaw sen mana kaisalu berjeli. Selang ba yaw sen masing yang khal hai bine udai je. Selang ba yaw sen bedi silup ni khat ba wai hai ba ngam de. Aduna masing tapak pasu maram waram ba hai na khal le ko. Yam ngai jare. Hai. Hojikti mikup amada ozaga so akoi wari sanabada se famna wari sabi yarabani aduga oza matamdu di ozana suru sa ke hai matamda si thamna pupi dena second thobada pung ani gu basang ine oza aduga paw sondori ni hojikti second lamada minute lamada paw hondo ko yarabasida akoi paw hondo ko thabak si yam tappe hai bine ozana hai bi se oza ko hojikti oza yam tappane hai hauji pencil phangla ba yi pungda ai target amal leiri hai ba akoi church da phajana pongdok le ba hai bi oza kumbi bazar gi kha thang awang thang ba saruk se haida mase mi kana mata sandok pasang dre haida hai bi ai na mase kumbi de ba pastor evangelist sindagi paulo re haida ado ase mase ko sang na ba ko prashna hore ado corona sina maram hore ko sang ba ya masi tare ba miyam na su haije ba da pangbiyo hai ai sang ne ba du hai yam nungai zayam nungai dere oza sahi humdra surba hal oza thogol tobiri ba duga pension ju chatla ba oza sina se matik thona laina mangli ba thawai ke asing sibo isor gi mafam da pushan be yana na ba isor christian wai manata ba isor gi mafam da pushan be yana ba aran khubam phang be yana na ba thabak adu oza gi thamon ngo chakle mairi ma chakli thogol tongningi haina akoi haibire aduna akoi kano oza da ina mujik amu khageri se oza si sei yam hai hai bane oza sei dum sei hai koi taza bada oza ado oza da sei ba khwai pa mi sei kari pa bi ge sei oza se sei sapir no sei oza konde nan khizan ori da matam sei sa me ado ungning hongla matam da koi isor target pe sei da on thokre ado hojik sei practice tawdana afaba wa paus do pa ngata tawdana practice tawdani sei nandre ne hoji oza nan da ba khwai gi ari ba mayam na sa khangbi dre oza si akoi na khangjo wani akoi ju yamna angang mo oina ju moza ga dum khangnar pa dum puira bani na oza ko mar mar ta oza ko rang mutu ilak pani na oza ko rang se boi bani na ina oza boi na khangjo begi wani oza atai na di oza su khangjo mi si mayam meram dun oza adu ga si di oza na isei sakpa hairam mi ai khangna na oza isei patiam ta so thaga bi isei patiam ta ogi oza patiam ta oza na khwai pa du isei patiam ta takbi de aro oza kal me sei saksi ga oza yaman ba yamung long ngari sei tu dia tu so oza apa mai sei patiam ta biro ado mitang ang biyo ai ki punsi sina hang liwa hang kaya kumbi ki jisuna wahang dugi paukum mayek sena ai ki punsi sina hang liwa hang kaya kumbi ki jisuna wahang dugi paukum mayek sena ai giran se kanana ngakpini ai gi ipap se kanana pubini
Nangi naran pumba Jisuna ngakini Nangi napa pumba Jisuna kopini Aigi punsisina Hangi wahang kaya kaya Kumbiki Jisuna Wahang dugi paukum Mayek senga Mayek senga Kanana aigi Iran senga pini Kanana aigi Ipap seko pini Nanginaran pumba Jisuna ngakini Nangina papumba Jisuna kopini Aigi punsisina Hangliwa hang kaya kaya Thank you very much. 오자부 이세 상난으로 간비력거세요 오자 거기 나란 세나이 오자 어디 영비리고 오자 망기자오니 더금 망기자오는 간비력거네요 오자 마음속에 살이 파래 좀 양능와이세요 오자 망기자오기서 너무 밤마다 거의 밤박시다 너무디 와리 사나거든요 오자 아할러시 양 또이나이가 와리 사나더나 좀 더걸 또 미네고 오자 아머니 오자 양능와이저리 오자 거기 오자 망기자오나 이세 산세나 오자 소피고 타가지러 분도주다 아도 오자 거기 로실락버시다 거의 한바 에피소드 로실락버시다 오자 거기나 강제닝 버세 오자 오자기 분시다 콰이디기 밤바 바이블 빠다마 하이비르 모자 아이네 콰이디기 밤바 빠데세 오자 조슈아 따라 운도기 아마 오케이 오자 암다 하이비요 와히도 조슈아 할 마탐 오르래 loksin gada lamdi yamna leiri amen okay so han matam warakle loksin gada matam bi yamna loksin gada lamdi yamna leiri ba isorna joshua daise joshua han matam warakle loksin gada lamdi yamna wale hallelujah praise the lord odana pamba kwaidagi koi thagadi sei da yawba isei like yawba isei yamdang haibiramaza Jisuna sikiba cross on top pani khallu badai bisa yam pamje okay Jisuna sikiba cross on top pani khallu bada hallelujah praise the lord oza yam nungai jare oza aduga oza loisilak pasida oza yam nungai jare oza ozana ekoi haurukliba hairasi oza hogulaliba naha sing pastor sing Thougallois sing da ozana kari paujen pipi ninge oza haibisi aina ngasi nusi jarabai gi isa inau sing da ina pung thawat chaning ba Tapi isori wahai dai nin sinjaning badi jisaya taruki pada nipan se okay jisaya taruki pada nipan asmana hai isorna jisaya da ai husinduna kana hasige okay matamdu da isorgi magi moto phongok se bane okay da jisaya da adu bo jisaya na hai kiye ba Abu, I said, Lazare, Nana would have you. Hi, I quite not that like a sandok tragedy. Banker Tawajikaram Hingani. Hing but pin a buggy, so say Isorna, Hazeba, is now I call the peak Rabanel, Cinder Rabanel. Okay. Ibo Maki Wahe, Sasaki Wahe, Equina Mapung Pana Pazana Equina, Paraga Kanglaga, Mankraba Tawaisinda. Isor na koi busmaina hairi sumaina na koi bulahani noi pakpi lambi sat labadi no kasmai sat kani okay dharma chemagi lambi di jesu krishna nangi pakpi siloni sikrabani adu thazari lakani haibu apo apo je moi sanduk pidragadi ai koi na si dina na dina so na leibadi manak tai koi chatragadi moi na de koi la roi okay aduna jisaya taruki nipan se okay sida ina Yamna puning sange. Okay. I use in the Nipanda, koi masigi wahisi odana puning sangbi aduga lakliba thagul toribisi now simpuna mukta koi thagul pachana taurasi Christagi pausi koi sanduk siaba paujilasi pibi reuza yam nuai jareuza masi yamna wari saningai kamum lerongani na khaleuza adu matam jina bi sum hoki bani na oza hanbagi episode asi loisinjanaba mayamge yaba lojege adu oza loisilakpasi da oza koi biur mayam layoza
viewer mayam singsina oza da wahang hangning bugum ba interaction tawning ba lerongani oza hosik se live ta adu matam haktang ai viewer punamakta kari gumba oza ga interaction tawbining ba lerga di matam haktang hangto se oza mayam interaction tawbisi mayam koi sai sagi muttu tawbiraga adum koi tawbiu wahang pada su interaction tawbiu okay Anbadi Sobram Thagaloi ngasi asigumlaba asawa matam TV bagi damakta isi ibu macha singar endagini amada mangan Manipur mangan gi social media bo haidinga litan tagasari pai Dr. Nobo amadi pai Samuel aduga loina ngasi gi pai guest oibiri ba oza giri bo so haidinga litan tagasari I am not rumzari aina oza giri dagi hangning basi oza na second tolga ministry tawkiba matamda kyam sangna second ji am sangna thawkiba adigi awabagumba thingnabra second thingnabi maraksta ma hangjani ahanba question aduga ani suba question sina hojik oza hoigi akhoi bs da leiriba khudda moina oza sai khra oza purno hoi tongan tongan meming khra panbi khre marak sida khoi baikhom wangu dagi oza chawbagumba adigi khoi keno dagi nopok samai dagi oza ibo bi hoi makhoi ji pullaga tokminara khibra haiba dum masu hoi tominare okay tominare hangkio da han bagi jo dana second ji kaya yam na sang na thoki da pung kaya thoki ha cycle se thana popitu sugnu city kilometer 63 gumbani hai da hai aduga masigi awana gi matang sida aise aidi sa si kaya pamde nga si khara pami aduna aina hek cycle thogi bada kumbi bazar sida nga tawba ase ai lupa manga piba machagani hai da adu chak chara ro lo yare aduna adu lambi ri sing thak ada sa oza akoi gi nopok sima di oza polibo bi hoi oza chawo si punna thogol tomina khibra tomina pibra hai makoi de koi gi ithaki an singni oza ibo bi koi di aduga oza chawo su koi gi ithaki an di oiba male madi yamna hande koi de gi londa kare khanak na bazam ni aduga makoi ga mod khenna basi kai no hai kanda ngasa ina hai badadi yaw khre oza gi mutto oza kan oza gi to oza to nabi oza ta dre oza gi to tang ta gi dre oza na an mutto gre oza am to nam anga am to bi oza gi konjen ta gi okay na badi tar be sim ya halase okay microphone oza Girani ki microphone do ta dre microphone yare ta yare yam nungaire yam nungaire oza hojiki do oza chingare ni oza ipum chane oza yam nungaire oza thank you very much oza hoi adu kari su atai interaction to bining ba oza tai leira di to bi oza yam nusiba hol ne koi gi han tai dum hai bi oza oza bu thagat pining ba degi interaction to bining ba leira gadi matam mak haduk set ngasi yam senior oraba retire oraba nungsi jaraba akoi kai kumna jaraba pioneer oraba akoi gi pastor Girani bu mangan kitchen media sida nagiri badan no bu yam thagat chari oza bu su yam thagat chari kai kumna bu chari oza Girani bu su ai thagat chari ado ngasai oza na isai ma sakpi khibado yam sentimental yam testimonial oiba isai ma sakpi khibado madu tabada yam pel hodre adu isai amatang mate amatang ga atopa orobusu mate amatang ga ngangbibe yagadra masai gi request ni yam thagat chari oza jagi paudam singa sitabada su yamna puning da thamoi da yamna insim da thagat pa yam phange oza sai mate amatang ga atopa amatang ga tajaneng yam nungai jare da an betobio akoi gi nungsi jaraba oza akoi ngasi gi guest ta oza haibi rai se oza isai do pel ho tre oza isai matiam tanga to pam to biro mo oza karina laman singlaga prabhu langina famda apen maoigani awai haksang kachabasitana oibiu prabhu giapen ba
Karina laman singlaga Prabhu Lachabani hamoy lakada injabani sanayathang kachabani laizaba pumba nangi naphamda akhakpa laitana nangi naphamda akhakpa laitana karina laman singlaga Prabhu sanalupa mani muktasu arimbani Prabhu gi maphamda paptagi pukning honglak pasitana paptagi pukning honglak pasitana oi piu Prabhu gi apinba Karina laman singlaga Prabhu nangi naphamda apinba oigani Karina laman singlaga Prabhu Yam nungaijare oza yam thamoi sokpai sei sapire oza noma achaw matam amada ayaduna phaminaduna oza gi thamoi nungda gi sur pangkhrabi sei miyam sing asi hoji hagulakliba naha sing sei seisakloi sing sida tahan mathau tagane na khali oza hoji kan gi gospel song asi so oza aroi boina last ai gi wafam dagi hoji ki gospel song sei siga oza matam gi oza gi sei sakpaga oza kari khene lobi oza sei gi matang se tang khena basi hoji ki matam tiga hoji ki praise and worship ko hawjiksi kanagumana cassette da aduga WhatsApp da aduga mobile da tamga sunaba tunda tanda sakmani haina makoina tawe adubu migi dagi wairaga tawe moina sai sakse za atopa dagi wairaga za masidi ekoi tawroi dabani isai se mayeksu ekoina phajana semgadabani sai sakso ekoi isana putu kadabani za adu isai bu thawai hapasi sai sakni mayek farasu sai sak hajadradi isai se taba yade za aduna haujikangi isai siga hanagi isai puthoknadi singsigadi yam khenaba oire yamna on bo lakre example amadang ai tawjage matam isai manipur gi ariba mayam leibasida nupina sakpa sita thaki kundo pareng haiba isai duga hojik sangnariba film isai jinga lamba toba yararoeba za amadi dum evergreen wena lairani lairani hojiki di contemporary ne dum mangi duni hoy aduna hamoi nungdagi isorna piba khudol sidagi mayeksu seksu puthoga uragadi evergreen oragum leigani ba thamoi nungdagi thawaina thanba isai mayek thawaina thanba isai gi sur thola kanduda okay mahaki leiba takalakani isor thajaba singi pangal farakani haibini oza yam nungai jare wari yam sangna sagadaba matamsi oza loiselakle pure puna monasu last oina kana guma khoi rakta interaction to bining bale ragadi last man nam tangai thamjage matam hangduk sari dum to biraga dum to biro